ngasi fogiba tongan tongan Manipuri sifong singdigi amasum thokiba thawdo wathok singdigi maru oibe I pausing khongatcharaga Manipur top channel gi makedigi ma'am da share tawzagi ahanbada journalisting frontline worker ni lautho journalisting frontline worker ni hana lauthotuna atai frontline worker singa manana covid-19 thiengnana ba vaccine kaphangadabani journalisting na laisat mara asida mikhal sing atopa I pausing lauduna miyam da leptana I pausing piri media bu essential service ama oina lawpham thu haina Editors Guild of India gi president Sima Mustafa General Secretary Sanjoy Kapur no khuyek piduna thadorokpa chirol amana phungdorakli chirol adugi matungina journalisting bu vaccine kaptuna mathau tawbada khudong thiba nanghandana ba honagadabani mathau tawna bu honabada haujik khudong saraba kya sum mayoknaribani union government na khudakta journalisting bu sahi gi khenaba thamdana vaccine kapagi khudong chaba pangadabani hairinasu pawsina makhatana phungdorakli makasa tharak poina topa pawman ma'am hauji inkhala iba nupa amasum nupi singna khangjinra document kana gaduraba kantina mani khanjaduna ma'am da share tawjabane ma'am taminasi filter tawdaba social media post singna sahi nauriba singda saitheng kya pirakli digital media gi manung saliba social media music video YouTube na sing asida ngaihak entertainment gi oina malem gi tuan celebrity kayadagi thadorakpa posting asina maru oina adolescents kayada negative impact pibaga loinana fijet chaksa amadi lamchat shajat pamdaba ahomba kya piri internet amadi digital media si lakpadagi miyoiba khunai asida angakpa mongda kanaba piraktuna sakhotpagi lambida hena khumang sauction halibani nakala maromda hausikan gi miyoi sina hingbada sangraba yadraba masal ama oina lairaba internet amadi digital media si lana sijinanaba maram oiraga khunai asida amang babu adumak oheli maru oina teenager kayana internet ki khuthangna social media YouTube music video na singbasing asida ngahak entertainment gi oina makoina pamjariba celebrity sing aduna selakpa fijet amadi sahaidaba chinjak chabagi video natragana post yenglulaga aphafatagi wakhal ikhan khaludana asengba punchida matau tamlubadagi teenager sing asigi phije saksa lamchat sajana singbasing asida ahongba kya lakpa makoigi phattaba mong matau adu tamlaga matamgi satnabini khanduna negative impact kya piraknabagi masa amasu oheli masina maram oiraga thooningdaba thodok wathok kya thowalakpagi masa amasu oiri hiramasida aikhoigi paumiga RIMS ki psychiatric department ki professor and head Doctor Lanin ga unarubada magna phongdokhibada digital media gi maru oiba mathausi information amasum education share tawba adubani adubu luribadi share tawribu information adu karamba makhalgi information no karamba miyoida khangalibano amadi kaya yamna sumba information no haiba sini matang asida social media amadi digital media gi award pa amana share tawragbi information adu miyam gi oiba platform da lakpa matamda filter tawnaba masak yaudaba amadi sumilali lepinabagi masak laite maram asina kanaguma miyoy amana post ama thagalakpa matamda sumilali khangdana sin amadi natragana miyoy aduna phungdoragliba wafam aduda hena inot hapsinduna viral oihanbagi thawong kya social media ra aikhoina thingnari maru oina masina sogalibasi adolescent asidi masana asumarani warep lauzaba watpana digital media da laisuba amadi naha singda Athingba website kya da sangduna makhoigi lamchat shajat amadi phattaba wakhal kya tholaknabagi maram amasu ehali makhatana hai maram asina ikoina angang singda mobile phone natragana laptop sijinaba matamda mama mapa oibisingna yengsinbiba amasangi internet asi aikhoigi hingbada sangdaba yadaba masa ama oirakpa amadi education purpose tasu marueba role lorakpana thingbadi oithoklaroi maram asina angang singda internet close tawba matamda makhoina sangadaba amadi sangloidaba website sing khanganduna Athingba thambaga loinana darkar gi matungina akaknaba matamda internet sijinahanba honabiyu haina phungdoraki hainasu pawsina makhatana phungdoragli meyamgi moch phungdokpiramo makasa tharak poina Manipur gi wangbra thokpa paw khara laman khumba mihata imung amagi miyoi taruk thangon lenduna hatkhrei mamangna thokiba thawdo amagi matangda laman khumba manba mihat amada Visakhapatnam gi
Pendurthi kauba mafam amada laiba imung amagi angang ani yauna puna member taruk ngasi hatlamba thengnare haidi police ki paw matuk ina apalarju kauba accused amana thangol ama paiduna laklaga imung adugi miyoi taruk tamthiba mihata hatokna mane miyoi sing adugi manungda angang aniga loinana nupi ahumsu yawkhre haidi victim oiriba imung manung adugi yumburel Rama Rao kauba miyoi amaga apalarju anigi marakta mamang da yanadaba thawdok khara lekhi ngasi angan bayukta Rama Rao gi imungi miyoi sing aduna kana tumtharingai sairakta accused aduna yum aduda sanglak laga mihat adu sa tharamani haidi thawdo adugi matang da laikai gi miyoi sing police ta paw pi khibaga lonya kumja english sing ani ga taraga nipan gi matamda apalarju amasum Ram Rao anigi marakta ningai sangdana bagi thawdo ama lekhi haina su khunja sing police ta phongdorakhi haidi aini kaina migi yumda sangduna mihat pagi SARS mayuk naraba apalarju police na phagat pangam khre haina spouse na makatana phongdorakli atopa tentakna pawng tanga mayam hapsaramge muslim gi satnabi da phumjin khraba hindu nupa amagi mongpham saudi government na thidok pangam khre musalman singi satnabi matungina phumjin khraba asiba hindu nupa amagi mongpham saudi arabia government na thidoktuna masak tak pangam khre make asiba haksang adu mongpham dagi laukhatlaga india da puraknaba khanari haina central government na ngasi delhi high court ta khankre court aduda external affairs ministry na phungdokhiba matungina Jeddah da leidiba indian consulate na saudi gi court amada legal proceedings sathaduna asiba miyo adugi haksang gi saruksing india da amuk hana purakna pathabok pekhatli haibigi wafam phungdokhi Saudi Arabia da lekhitraba Hindu community miyo adugi loinabina maki mapurobi haksang adu imung manungda sinnabiyu Hindu lainingi satnabi matung ina aroiba mathau mangam pangthok sage haina Delhi High Court tharakhiba petition amagi matung ina ngasi High Court adugi Justice Pratibha M Singhagi bench na sathakhiba hearing da External Affairs Ministry na court wafam asi phongdorakhibani India dagi Saudi Arabia da sakhiba Hindu community gi nupi adu Islam dharma satpam yoini haina Jeddah da laiba Indian consulate ki official singna ikhan khan haudaba mongda asibagi certificate pirubadagi Musalman oidaroi ningduna Islam dharma gi satnabi thoram sing pangthoktuna phumjin khibani laikhidraba mapurobi haksang adu phangnaba mafam khuding koisen chen dunu thirakhibi loina biduna sahi esigi mars thara high court aduda wakalakhibani high court aduna external affairs ministry da akanma direction pi khibadagi akaknaba matamgi manungda Saudi Arabia da phumjin khraba mapurobi haksang adu purak hananaba thabak paikhat piyu haijarakibani Saudi da laikhidraba matungda Musalman ama oina lauduna lana phumjin khraba miyedugi haksang India ra puraknaba external affairs ministry na hauzik akanba khongthang lakhwali haina ministry adugi mahut sinduna wangang kiba central government ki standing council ripudaman singhana court aduda phongdoki high court aduna su external affairs ministry na lakhwali haidiba khongthang sing adudu yaningba phongdoki ba loinena hiram asida haithoi singthoi reba expert ama government ki mating pangnam ki dama court aduna appoint tokhi haina spouse na makhatari atopa pawamana Saudi Aramco thawlefam da missile taret kapsinkhre Yemen gi Houthi lanhaubusing Yemen gi Houthi lanhaubusingna Saudi Arabia gi khanungsup thangba saruk Jizan city da Saudi Aramco thawlefam da makhoina sagol sinumit ayuk anganmada ballistic missile taret kapsinbadagi mai sakre haina phungdokre attack adu sapsana mapa chapsana pankhi amasung mafam aduda mai kana sakhi haina Houthi military spokesman haihia sarina serul amada phongdokhi serul adu group asigi al masira tv da sandokhi sab manaba matamda makhoigi forcing na jizanda thinaba patriot anti missile system tamna drone mari kapki haina mahana makhatana phongdokhi mara asida Saudi na lusingba coalition forcing na Yemen digi Houthi militia na jizan tamna kablakpa ballistic missile manga amasum drone manga makhoina marakta thattuna thugai khre haina phongdokre marakta thugai khiba missile sing adugi mase sing Jizan University gi campus ta taduna mai sakgi thodok masa ama thokhi haina coalition na serol amada phongdokhi
ꯆꯩꯔꯣꯜꯗꯨ ꯁꯥꯎꯗꯤ ꯑꯔꯦꯕꯤꯌꯥꯒꯤ ꯑꯂꯥꯔꯥ ꯔꯥꯕꯤꯌꯥ ꯇꯤꯚꯤꯅ ꯁꯟꯗꯣꯛꯈꯤ꯫ ꯁꯥꯎꯗꯤ ꯑꯣꯏꯜ ꯀꯝꯄꯅꯤꯅ ꯍꯨꯇꯤꯒꯤ ꯑꯦꯇꯦꯛ ꯆꯌꯣꯜ ꯑꯁꯤꯗ ꯍꯟꯗꯛꯀꯤꯁꯤꯅ ꯑꯅꯤꯔꯛ ꯁꯨꯕꯅꯤ꯫ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯍꯨꯇꯤꯁꯤꯡꯅ ꯁꯥꯎꯗꯤ ꯑꯔꯦꯕꯤꯌꯥꯒꯤ ꯖꯤꯗꯥ ꯑꯃꯁꯨꯡ ꯖꯨꯕꯥꯏꯜ ꯍꯥꯏꯔꯤꯕ ꯁꯤꯇꯤꯁꯤꯡ ꯑꯁꯤꯗ ꯂꯩꯕ ꯑꯔꯥꯝꯀꯣ ꯔꯤꯐꯥꯏꯅꯔꯤꯁꯤꯡꯗ ꯃꯈꯣꯏꯅ ꯂꯣꯡ ꯔꯦꯟꯖ ꯕꯦꯂꯤꯁꯇꯤꯛ ꯃꯤꯁꯥꯏꯜ ꯑꯅꯤ ꯑꯃꯁꯨꯡ ꯕꯣꯝ ꯌꯥꯎꯕ ꯗ꯭ꯔꯣꯟꯁꯤꯡ ꯀꯥꯞꯈꯤ ꯍꯥꯏꯈꯤ꯫ ꯁꯥꯎꯗꯤꯅ ꯂꯨꯆꯤꯡꯕ ꯀꯣꯂꯤꯖꯟ ꯐꯣꯔꯁꯁꯤꯡꯅꯗꯤ ꯍꯥꯏꯔꯤꯕ ꯃꯤꯁꯥꯏꯜ ꯑꯃꯁꯨꯡ ꯗ꯭ꯔꯣꯟꯁꯤꯡ ꯑꯗꯨ ꯃꯈꯣꯏꯅ ꯃꯔꯛꯇ ꯊꯨꯒꯥꯏꯈꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯍꯨꯇꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯌꯦꯃꯦꯟꯒꯤ ꯃꯌꯥꯏ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯕ ꯊꯥꯎ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯕ ꯃꯥꯔꯤꯕ ꯄ꯭ꯔꯣꯚꯤꯟꯁ ꯈꯨꯗꯨꯝ ꯆꯟꯅꯅꯕ ꯁꯥꯎꯗꯤꯅ ꯂꯨꯆꯤꯡꯕ ꯀꯥꯡꯕꯨꯅ ꯃꯅꯤꯡꯗ ꯂꯦꯞꯄ ꯌꯦꯃꯦꯟ ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯆꯧꯕ ꯃꯥꯌꯣꯛꯇ ꯂꯥꯟ ꯑꯃ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯊꯥꯗ ꯆꯪꯕ ꯍꯧꯈꯤ꯫ ꯃꯇꯝ ꯑꯗꯨꯗꯒꯤ ꯏꯔꯥꯟꯅ ꯁꯧꯒꯠꯄ ꯂꯜꯍꯧꯕ ꯀꯥꯡꯕꯨ ꯑꯁꯤꯅ ꯉꯝꯈꯩ ꯂꯥꯟꯅ ꯃꯤꯁꯥꯏꯜ ꯑꯃꯁꯨꯡ ꯗ꯭ꯔꯣꯟ ꯑꯦꯇꯦꯛ ꯇꯧꯕ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯍꯨꯇꯤ ꯂꯥꯟꯍꯧꯕꯁꯤꯡꯅ ꯌꯦꯃꯦꯟꯒꯤ ꯑꯋꯥꯡ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯕ ꯄ꯭ꯔꯣꯚꯤꯟꯁꯁꯤꯡ ꯈꯨꯗꯨꯝ ꯆꯟꯈꯤꯕ ꯑꯃꯁꯨꯡ ꯃꯥꯂꯦꯝꯅ ꯁꯛ ꯈꯪꯕ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯕꯥꯗ ꯔꯥꯕꯨ ꯃꯨꯟꯁꯨꯔꯒꯤ ꯒꯚꯔꯟꯃꯦꯟꯠꯄꯨ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯀꯣꯅꯨꯡ ꯁꯅꯥꯗꯒꯤ ꯇꯥꯟꯈꯤꯕ ꯏꯪ 2013ꯒꯤ ꯑꯊꯦꯡꯕ ꯁꯔꯨꯛꯇꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯦꯃꯦꯟꯗ ꯁꯤꯚꯤꯜ ꯋꯥꯔ ꯊꯣꯛꯂꯤ꯫ ꯁꯥꯎꯗꯤꯅ ꯂꯨꯆꯤꯡꯕ ꯑꯔꯥꯕ ꯀꯣꯂꯤꯁꯟꯅ ꯍꯥꯗꯤꯒꯤ ꯒꯚꯔꯟꯃꯦꯟꯠ ꯁꯧꯒꯠꯇꯨꯅ ꯏꯪ 2015ꯒꯤ ꯃꯥꯔꯆ ꯊꯥꯗ ꯌꯦꯃꯦꯟꯒꯤ ꯂꯥꯟ ꯌꯥꯎꯕ ꯍꯧꯈꯤ ꯍꯥꯏꯅ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫